ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯏꯪꯂꯤꯁꯤꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯨꯗ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯆꯔꯦꯀꯣ ꯍꯥꯟꯅ ꯁꯨꯝ ꯋꯥꯊꯤ ꯋꯥꯔꯦꯝꯒꯤ ꯂꯥꯏꯐꯇ ꯊꯥꯔꯨꯕ ꯁꯨꯝꯗ ꯑꯥꯔꯠ ꯄꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯟꯅ ꯀꯣꯃꯦꯗꯤꯌꯟ ꯑꯣꯏꯕ ꯌꯥꯔꯨꯕ꯭ꯔꯥꯅ ꯈꯟꯖꯔꯨꯕ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯚ꯭ꯌꯨꯗꯗꯤ ꯑꯩꯈꯣꯏꯁꯤ ꯅꯣꯔꯃꯦꯜꯅꯤ ꯑꯉꯥꯎꯕꯅꯤ ꯀꯥꯏꯅ ꯈꯟꯕ ꯑꯗꯨꯝ ꯂꯩꯀꯣ ꯁꯣ ꯁꯤꯁꯦ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯈꯨꯝꯕꯣꯡꯂꯣꯝꯗ ꯍꯥꯏꯗꯣꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯐꯔꯗꯤꯅꯥꯟ ꯌꯣꯌꯣ ꯃꯇꯝ ꯑꯃꯒꯤ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯃꯥꯁꯦ ꯋꯥꯟ ꯑꯣꯐ ꯗ ꯕꯦꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯌꯥꯝꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯈꯤꯕ ꯃꯤꯁꯛꯇꯨꯅꯤ ꯃꯥ ꯉꯁꯤ ꯊꯦꯡꯅꯗꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯖꯦꯅ ꯃꯣꯏ ꯌꯨꯝꯗ ꯆꯪꯖꯔꯛꯄꯅꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯏꯅꯥꯎꯁꯦ ꯑꯩ ꯅꯥꯛꯇ ꯂꯥꯛꯄꯅꯦ ꯑꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜ ꯑꯃꯁꯨ ꯍꯥꯡꯕꯅꯦ ꯃꯌꯥꯝꯅ ꯃꯥꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨꯅꯦ ꯍꯥꯏꯖꯔꯤ ꯕ꯭ꯔꯣ ꯁꯤꯁꯦ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯕꯤꯔꯤ ꯍꯧꯖꯤꯛꯇꯤ ꯀꯥꯡꯁꯣꯏ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯁꯤꯅ ꯍꯦꯟꯅ ꯄꯥꯝꯅ ꯆꯥꯅꯔꯤ ꯑꯩꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯁꯤꯒꯨꯝꯕ ꯄꯥꯝꯅ ꯆꯥꯅꯔꯤ ꯍꯥꯏꯕ ꯇꯥꯏ ꯑꯗꯣ ꯕ꯭ꯔꯣ ꯁꯨꯝ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯀꯧꯔꯒꯦ ꯕ꯭ꯔꯣ ꯀꯧꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯦ ꯑꯍꯥꯟꯕ ꯍꯦꯛ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯦ ꯑꯩꯈꯣꯏ ꯉꯛꯁꯝꯗꯁꯨ ꯂꯦꯡꯌꯥꯟ ꯑꯃ ꯌꯥꯜꯂꯒ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯖꯤꯌꯁꯀꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯦꯟꯂꯤ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯏꯅꯥꯠ ꯂꯥꯏꯅꯤꯡꯗ ꯁꯧꯒꯠꯄ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯎꯖꯩꯌꯦꯕꯀꯣ ꯁꯤꯁꯦ ꯍꯥꯏꯗ꯭ꯔꯤꯉꯩ ꯁꯤꯁꯤꯒꯤ ꯋꯥꯔꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯗꯤ ꯃꯌꯥꯝꯅꯕꯨꯗꯤ ꯍꯦꯟꯅ ꯈꯪꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯊ꯭ꯔꯨꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯌꯦꯡꯕꯤꯕ ꯃꯇꯝꯗ ꯑꯃꯨꯛꯀ ꯏꯅꯧ ꯅꯧꯅ ꯔꯤꯃꯥꯏꯟ ꯇꯧꯕ ꯑꯣꯏꯅ ꯏꯌꯥꯝꯕꯁꯦ ꯏꯟꯇ꯭ꯔꯣ ꯃꯆꯥ ꯑꯃꯇꯪ ꯇꯧꯕꯤꯌꯨꯅꯦ ꯍꯥꯏꯗꯤ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯑꯩ ꯀꯩ ꯂꯩꯀꯥꯏꯗꯩꯅꯣ ꯈꯣꯠꯄꯅꯣꯗꯣ ꯐꯖꯅ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯌꯥꯝꯅꯁꯦ ꯑꯩꯒꯤ ꯃꯤꯡ ꯐꯔꯗꯤꯅꯦꯟ ꯍꯥꯏꯅ ꯈꯪꯅꯔꯦ ꯀꯣ ꯑꯩꯒꯤ ꯄꯦꯖ ꯑꯃꯁꯨ ꯍꯥꯡꯕꯅꯦ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯁꯨ ꯍꯥꯡꯖꯔꯤ ꯁꯂꯥꯏꯆꯥ ꯐꯔꯗꯤꯅꯦꯟ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃꯁꯤꯡ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯋꯥꯔꯣꯜ ꯀꯌꯥ ꯑꯃꯁꯤꯡ ꯑꯩꯅ ꯁꯟꯗꯣꯛꯆꯔꯤ ꯃꯁꯤꯗ ꯃꯌꯥꯝꯅ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯐꯕ ꯑꯗꯨꯒꯨꯝꯕ ꯀꯃꯦꯟ ꯀꯌꯥ ꯑꯃꯁꯤꯡꯁꯨ ꯌꯥꯎꯋꯦ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯗ ꯍꯥꯏꯔꯛꯄꯁꯨ ꯃꯤ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯈꯔ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯂꯥꯏꯇꯔꯦ ꯑꯩꯈꯣꯏꯒꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯣꯜ ꯁꯟꯗꯣꯛꯂꯤ ꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯔꯤꯂꯤꯖꯤꯌꯁꯀꯤ ꯃꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯑꯗꯨꯒꯨꯝꯕ ꯏꯄꯥ ꯏꯄꯨꯅ ꯆꯠꯂꯝꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯁꯦ ꯑꯩ ꯉꯥꯡꯅ ꯆꯠꯄ ꯃꯤꯅꯦꯕ ꯍꯧꯖꯤꯛꯀꯣ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯅꯔꯕꯅꯤ ꯑꯃꯅ ꯑꯩꯅ ꯃꯌꯥꯝꯅ ꯍꯥꯏꯖꯔꯤ ꯈꯨꯃꯣꯡ ꯂꯩꯀꯥꯏ ꯏꯝꯐꯥꯜ ꯋꯦꯁ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁꯅꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯤꯅꯤ ꯅꯨꯄꯤ 3 ꯃꯌꯨꯝ ꯀꯩ ꯂꯣꯏ ꯄꯥꯟꯈ꯭ꯔꯦ ꯅꯨꯄꯥ ꯑꯩ ꯏꯊꯟꯇ ꯑꯩꯗꯤ ꯍꯧꯖꯤꯛ ꯁꯤꯡꯒꯜ ꯑꯣꯏꯖꯔꯤ ꯁ꯭ꯇꯤꯜ ꯁꯤꯡꯒꯜ ꯑꯣꯏꯔ ꯂꯩꯔꯤ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯕꯤꯌꯨ ꯑꯗꯨꯅꯦ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛꯇꯁꯨ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯐꯨꯔꯨꯞ ꯀꯟꯗꯕ ꯌꯥꯗꯦ ꯀꯪꯂꯩ ꯄꯥꯛ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯃꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯈꯟꯖꯩ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯃ ꯂꯩꯔꯤꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯑꯩꯈꯣই ꯀꯩꯅꯣꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯥꯟꯅꯕ ꯀꯩꯅꯣꯅꯤ ꯂꯥꯂꯣꯡꯅꯤꯅ ꯍꯥꯏꯔꯒꯁꯨ ꯌꯥꯅꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯃꯌꯦꯛ ꯂꯣꯏ ꯁꯦꯡꯅꯔꯦ ꯍꯣꯏ ꯃꯩꯇꯩ ꯀꯨꯀꯤꯁꯦ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯖꯤꯟꯅꯕꯅꯦꯅꯕꯨ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯃꯣꯔ ꯗꯦꯟ 1 ꯏꯌꯔ ꯍꯦꯜꯂꯕꯁꯤꯗ ꯀꯩꯝꯇ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯌꯦꯡꯉꯛꯇꯕꯅꯤꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯥꯂꯣꯡꯗ ꯀꯨꯀꯤꯁꯦ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯅꯕ ꯍꯧꯔꯛꯑꯦꯀꯣ ꯁꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯀꯤ ꯍꯥꯏꯇꯥꯔꯦ ꯏꯊꯅꯤꯛ ꯋꯥꯔ ꯑꯃꯈꯛ ꯂꯥꯛꯏꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯔꯤꯂꯤꯖꯟ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯅꯥꯠꯁꯦ ꯃꯤꯔꯥꯏꯔꯨꯕꯒꯤ ꯁꯤꯒꯨꯝꯕ ꯏꯐꯦꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏꯅ ꯃꯌꯥꯝꯅ ꯂꯧꯅꯔꯤꯀꯣ ꯑꯗ ꯌꯥꯝꯅ ꯍꯧꯖꯤꯛ ꯆꯪꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯐꯨꯔꯨꯞ ꯀꯟꯅꯕꯅꯦꯅ ꯆꯪꯁꯤꯜꯂꯤꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯆꯪꯁꯤꯟꯕꯤꯔꯤꯅꯣ ꯑꯗꯩ ꯏꯁꯥꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯆꯪꯁꯤꯜꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒ ꯂꯩꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯁꯦꯝꯒꯠꯄ ꯈꯣꯠꯄ ꯇꯧꯕꯤꯕ꯭ꯔꯥ ꯁꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯁꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠ ꯊꯝꯕꯤꯌꯨ ꯊꯝꯅꯤ ꯏꯅꯥꯎ ꯊꯝꯅꯤ ꯀꯨꯀꯤ ꯍꯥꯏ ꯃꯍꯩꯒꯤꯁꯤꯀꯣ ꯑꯩꯈꯣꯏꯗꯤ ꯌꯦꯛꯅꯕꯅꯤ ꯆꯨꯝꯗ꯭ꯔꯥ ꯃꯌꯥꯡꯒꯤ ꯃꯤꯅꯥꯏꯅꯤ ꯍꯥꯏꯅꯁꯨ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯆꯨꯝꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗꯕ ꯍꯣꯝꯂꯦꯟ ꯇꯥꯜꯂꯒ ꯀꯩ ꯀꯥꯟꯗꯅꯣ ꯆꯨꯝꯗ꯭ꯔꯣ ꯑꯣꯏꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯕꯅ ꯐꯠꯇ꯭ꯔꯥ ꯆꯨꯝꯗ꯭ꯔꯥ ꯍꯣꯝꯂꯦꯟ ꯇꯥꯜꯂꯒ ꯂꯩꯕꯥꯛ ꯃꯅꯨꯡ ꯆꯪꯕ ꯀꯨꯂꯦꯟ ꯆꯪꯕ ꯀꯨ ꯃꯅꯨꯡ ꯆꯪꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯣꯏꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯆꯨꯝꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯒꯅꯨ ꯆꯨꯝꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯩꯈꯣꯏ ꯁꯂꯥꯏꯇꯔꯦ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯤꯕ ꯆꯨꯝꯗ꯭ꯔꯥ ꯑꯩꯒꯤꯗꯤ ꯂꯨꯞ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯤꯒꯁꯨ ꯃꯌꯥꯝꯁꯦ ꯑꯩꯒꯤꯗ ꯑꯗꯨꯝ ꯃꯔꯨ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕ ꯆꯨꯝꯗ꯭ꯔꯥ ꯅꯣꯡꯃꯗ ꯃꯦꯝꯕꯔ ꯑꯣꯏꯕꯁꯨ ꯌꯥꯎꯗꯦ ꯆꯨꯝꯗ꯭ꯔꯥ ꯂꯨꯞ ꯊꯣꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯦꯝꯂꯤꯕ ꯑꯗꯨꯒꯨꯝꯕ ꯆꯦꯁꯤꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯂꯨꯞꯁꯤꯡꯁꯦ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯋꯦꯕ ꯆꯨꯝꯗ꯭ꯔꯥ ꯃꯈꯣꯏ ꯏꯔꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯀꯪꯂꯩ ꯄꯥꯛ ꯑꯁꯤꯒꯤꯗꯃꯛ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯄ ꯊꯣꯔꯛꯄꯅꯦ ꯆꯨꯝꯗ꯭ꯔꯥ ꯑꯐꯕ ꯉꯥꯛꯇꯅꯦꯕ ꯆꯨꯝꯗ꯭ꯔꯥ ꯏꯔꯝꯗꯝ ꯀꯟꯅꯕꯒꯤꯗꯃꯛꯇ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯀꯪꯂꯩ ꯄꯥꯛ ꯉꯝꯈꯩ ꯑꯁꯤꯕꯨ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯄꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯒꯗꯕꯅꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯒꯗꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯃꯦꯝꯕꯔꯁꯨ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯗꯤ ꯂꯨꯞ ꯑꯃꯒꯤ ꯃꯦꯝꯕꯔ ꯑꯣꯏꯕꯁꯨ ꯌꯥꯎꯗ꯭ꯔꯤꯕ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗ ꯑꯣꯏꯅ ꯆꯠꯆꯕꯅꯦꯕ ꯍꯣꯏ ꯑꯩꯗꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯅ ꯏꯁꯥ ꯅꯥꯏꯇꯣꯝ ꯏꯊꯟꯗ ꯐꯨꯔꯨꯞ ꯀꯟꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯀꯟꯕ ꯃꯨꯠꯈꯤꯒꯗꯕ ꯂꯥꯟꯅ ꯆꯠꯂꯨꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯂꯝꯕꯤꯗ ꯆꯠꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯥꯎꯕ ꯑꯩꯅ ꯋꯥꯔꯣꯜ ꯁꯟꯗꯣꯛꯆꯕꯅꯦꯕ ꯃꯁꯤꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯁꯨ ꯌꯥꯎꯏ ꯆꯨꯝꯗ꯭ꯔꯥ ꯑꯗꯨꯅ ꯑꯩꯅ ꯑꯍꯜ ꯂꯃꯟꯁꯤꯡꯗꯒꯤ ꯈꯔ ꯈꯪꯖꯕ ꯏꯄꯥ ꯏꯄꯨꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯂꯤꯖꯔꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯁꯟꯗꯣꯛꯆꯔꯤ
aduna ai luki any member me oide chundra aduga isa itomda individual oina ai warol sing sandolga mayamda ai khoi puru basibo salai tere sibo pungsin na bagi damakta am toina lije manama sum khona jaban ada chali je khoina yamna paukje sandui je si je khoina sum khoi khoji mas khoina lambi da chatlaga ni khangde de mafam pham da chatlaga mi unarubu kholuba dumba only the social media gi through the katang oidura ina ai di samai saning ai khoi ina lain je kwa ai di ai khoi snami lain je khoi di cx lai tare leiba group sing myam le kwa sing mi tami group myam le ba tribal sing snami lain ning bel lat gi ai video sing myam thala sakare kwa ai khoi je idea adu ba proof je kan na bagi dang tai khoi ina lain je kan na bagi dang ta khoi je salaga campaign mass campaign kum baga kwa saning nge ba tumda adu holi phawdi satri social media da online da warol di myam sandoi adu bo ai maram satri yawe tumra adu ka atai da to tabak sing salai sanglen chaba thang tai sanglen chaba adu gum gi mateng sing ni po matam da aina social media da ina u bu yawe angam paisa mateng anum pang u yawe tumda pang ngoni yam gi aina pang gi bu myo sing na di ang khang ngoni tumda adu nate drug ni sa adu mo mutat si haiba angang sing inaw sing solo wag sat le mo khoi yang sing je adu aina welcome to we mo khoi da gi pi kudol pi ko punin thawal leba u sa thaba environmentalist sing ko adu gum myo sing je aina ju punin thawal leba mo khoi sing se adu gum bogi thabak sing social work tar ko myo sing afaba thabak tar ko myo sing ja aina laiba leitaba aina phamjaba aina tanjaba paisa uma man tanjaba paisa je sina khona jaraga ai mayam gi adu khar mating pan jayeba adu hojik ni solo wa oina mass campaign oina man di satri maram di ko gi religious mayama satna ba iram tam kan ba oi rim tumra secularism chat pani adu bo warol ofla online warol sandok pasina ai ai warol sing mana tabin mu yosin ko ge yamna hel kani ne khalle yamna habibada ko bagi nisha saba naharol sing muthatna ba khona ba na ha podai na sai wari da ha taja matam da bagi yam se master in psychology tawe na ha bi pawm dai ko adu isagi education gi matang je ha tang myam da thambi matam khara sahi kyam sing ai like tamba lep re ai je am dai ai je MA English ai je second year wa tamame adagi dai je to khre MU nate aduga adu to kon dai sahi mari mangarom drop tamme ko ai Singhania University Rajasthan da tamme adu hina LPU da ju tamme ai je du ni aduna Singhania University MA Psychology loi re je exam de tha kre loi kre ai je aduna aina kai gi da MA Psychology da odi la ko aina kai gi da MA English on mo yeng ko English ani literature mo yam yaw sumra ai koi gi British and American ni adu mo kabi sing na koi iwari sing koi sing je yam tai sumra ai ju aya bana idea isa article na sang mi ne bai di isai me ju iri bare sumra lai so isai ju kala sakchari sumra hai wai ta ba ojana sum tambir ko mi tu ina khara tamjiru bu gi tu ina sakcha bane ba religious ki adu ba song lo dum khara dum sakchara ga angang sing yawni mo sing do koi sum ya dum yaw lagai dum video ma yawan thara chari sumra ai mana art pa ne ni english yam ne hena interest or literature da adu bo ai mai pa kri sumra maram di paisa lai tam na maram ga lamjing ba holiday ai nai tum chapa ya de ba paisa darkar wo mi chang darkar wo na adu to the psychology da mai on le maram di kai ai on le no psychology di akoi human behavior ne ko science of human behavior hai ko sumda mental adu gum bi matang wo ro adu problem yam le je sim lam ko na ba ne ba ni sa dak ta lai chu ri yam je akoi ni psychologist na ai di lai yang ba ju psychologist ki adu ba thodang ju yam na chaw ai sumda psychiatrist ki thodang chaw ye social gi adu ba ai club organization adi mama pa sing kalu le kai mo khoi yam sing se mo khoi punna punjil lam tung de ne ba akoi ni sa cha ba dak lai chu myo sing je kan dri sum ro akoi ka khatan ju ya ro mo khoi khatan ju ya ro sum de ne adu gi aina asigum ba yam je counseling khar pining ba apa ba wakal lon de sing ning sum da psychology di counseling yam ma ro we ni sum da aduna asigum ba ni sa de lai chu myo sing je mo khoi sing asiu apa ba mo hen ning ba adu tu nate fatta myo sing kyam sing le aram lambi sa ki do kyam le sum da mo khoi sing asiu apa ba su ma lambi da lamjing ba pam ba gi maram wor ga ni psychology da mai on sing gi ne ba adu hoji adu ma yang sing online da dum counseling taw jari phone taw ye ngon da ma khoi problem sing le sum da tui cha tim tang da wo sum do adagi atai awa ba khudong thiba du mo gi mayam ju problem sing le ri family gi mata na khana se na ba ju mayam yaw ri sum da khudam boina hai ba like pan ni pa gan mu sing like pa re kai no mai kari behavior wa re sum da adu mo normal adu behavior me he la ko sum da adu ya lai koi na swap taw da ba ya di sum da
ꯑꯗꯨꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯔ ꯍꯣꯠꯅꯖꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯄꯨꯟꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯑꯣꯏꯔꯒꯁꯨ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤꯗꯤ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯂꯥꯛꯏꯁꯦ ꯄꯨꯝꯅꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯁꯤꯗ ꯑꯅꯝꯕꯅ 70% ꯑꯩꯈꯣꯏ ꯗꯤꯄꯦꯟ ꯇꯧꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯇꯦꯜ ꯀꯤꯌꯔ ꯄꯦꯔꯦꯟꯇꯦꯜ ꯂꯞꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯗ ꯂꯥꯛꯑꯒꯗꯤ ꯉꯁꯥꯏꯒꯤ ꯅꯩꯅꯔꯛꯑꯀꯥꯟꯗ ꯃꯉꯣꯟꯗ ꯏꯃꯣꯁꯟ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯍꯜꯂꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯔꯥꯟꯕ ꯂꯝꯕꯤꯗꯨꯗꯒꯤ ꯑꯐꯕꯗ ꯆꯠꯈꯤꯕ ꯌꯥꯕꯒꯤ ꯂꯝꯕꯤꯁꯤꯅ ꯍꯦꯟꯅ ꯂꯝꯕꯤꯁꯤ ꯎꯔꯛꯄꯗꯒꯤ ꯌꯥꯝꯕꯅ ꯁꯥꯏꯀꯣꯂꯣꯖꯤꯗ ꯃꯥꯁꯇꯔ ꯂꯣꯏꯁꯟꯕꯅꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯉꯁꯥꯏꯒꯤ ꯑꯥꯔꯠꯀꯤ ꯂꯝꯕꯤꯗ ꯍꯥꯏꯕ ꯑꯃ ꯃꯌꯥꯝꯅꯁꯨ ꯈꯪꯉꯦꯀꯣ ꯌꯥꯝꯕ ꯏꯁꯩ ꯃꯌꯥꯝ ꯌꯦꯡꯕꯤꯈ꯭ꯔꯦ ꯑꯗꯨ ꯃꯣꯁ ꯑꯣꯐ ꯗ ꯄꯤꯄꯜ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏ ꯀꯩꯅꯣꯗꯁꯨ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗꯁꯨ ꯌꯥꯝꯅ ꯒꯦꯁ ꯑꯣꯏꯅ ꯀꯧꯗꯅ ꯌꯥꯝ ꯎꯅꯕꯒꯤ ꯏꯁꯩꯒ ꯁꯛꯇꯅ ꯇꯧꯈ꯭ꯔꯦꯀꯣ ꯔꯤꯌꯦꯂꯤꯇꯤ ꯁꯣꯗ ꯌꯥꯝꯕ ꯌꯥꯎꯕꯒꯤ ꯃꯌꯥꯝꯅꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯑꯩ ꯍꯥꯟꯅ 2019ꯗ ꯍꯥꯟꯅ ꯑꯩꯗꯤ ꯊꯥꯖꯔꯨꯗꯦ ꯁꯨꯝꯗ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯏꯪꯂꯤꯁꯤꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯨꯗ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯆꯔꯦꯀꯣ ꯍꯥꯟꯅ ꯁꯨꯝ ꯋꯥꯊꯤ ꯋꯥꯔꯦꯡꯒꯤ ꯂꯥꯏꯐꯇ ꯊꯥꯔꯨꯕ ꯁꯨꯝꯗ ꯑꯥꯔꯠ ꯄꯥꯝꯕ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯟꯅ ꯀꯣꯃꯦꯗꯤꯌꯟ ꯑꯣꯏꯕ ꯌꯥꯔꯨꯕ꯭ꯔꯥꯅ ꯈꯟꯖꯔꯨꯕ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯚ꯭ꯌꯨꯗꯗꯤ ꯑꯩꯈꯣꯏꯁꯤ ꯅꯣꯔꯃꯦꯜꯅꯤ ꯑꯉꯥꯎꯄꯩꯅꯤ ꯀꯥꯏꯅ ꯈꯟꯕ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯣ ꯈꯟꯅꯤꯡꯕ ꯈꯟꯖꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯥꯎꯗꯕ ꯑꯩꯈꯣꯏ ꯉꯥꯎꯕꯤ ꯂꯣꯏꯔꯦ ꯆꯨꯝꯗ꯭ꯔꯣ ꯑꯦꯕꯅꯣꯔꯃꯦꯜ ꯑꯣꯏꯔꯒ ꯃꯤꯒꯤ ꯑꯋꯥ ꯑꯅꯥ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯣ ꯑꯦꯕꯅꯣꯔꯃꯦꯜ ꯑꯣꯏꯔꯒ ꯏꯅꯥ ꯂꯥꯏꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯤꯡ ꯁꯟꯗꯣꯛꯀꯗ꯭ꯔꯣ ꯆꯨꯝꯗ꯭ꯔꯥ ꯃꯁꯤꯁꯨ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯅꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯈꯪꯕꯤꯗꯦꯕ ꯈꯪꯗꯕꯅꯤꯅ ꯌꯥꯝꯅ ꯖꯁ ꯀꯣꯃꯦꯗꯤ ꯇꯧꯔ ꯃꯁꯛ ꯈꯪꯅꯕ ꯎꯠꯆꯔꯨꯕꯅꯦꯕ ꯑꯗꯨꯕꯨ ꯑꯗꯨꯗꯩꯗ ꯃꯌꯥꯝꯅ ꯖꯁ ꯑꯦꯕꯅꯣꯔꯃꯦꯜ ꯑꯣꯏ나 ꯁꯨꯝ ꯂꯥꯟꯅ ꯎꯈꯤꯕꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯅꯩ ꯑꯗꯣ ꯎꯅꯤꯡꯕ ꯎꯖꯖꯅꯨ ꯅꯦꯒꯦꯇꯤꯚꯤꯇꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯆꯖꯅꯨ ꯑꯗꯨꯕꯨ ꯏꯌꯥꯝꯕꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟꯗꯨꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝꯗ ꯎꯠꯊꯣꯛꯆꯕꯗꯨꯅꯦꯕ ꯑꯗ ꯏꯌꯥꯝꯕ ꯍꯧꯖꯤꯛꯁꯦ ꯏꯁꯩ ꯍꯥꯏꯁꯦ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯁ꯭ꯀꯤꯜ ꯀꯩꯅꯣ ꯇꯧꯔꯤꯕ꯭ꯔꯥꯕ ꯏꯁꯩꯒꯤ ꯊꯕꯛꯁꯤꯗ ꯑꯗꯨꯝ आर्ट से दुम चंगलिब्रा ने पोथारिब्रा दुगा अपकमिंग है तारे को कई सही दा प्रोजेक्ट लेगो खोपा दुम बदी के आर्टिस्ट ओइबजु ngam सुंदरा मीने सु नेपी रे सुंदरा अखोय दे अदु वर्गजु कइनो अखोय आर्ट पावन मरम वर्गा कोइ संगदबदि यादे सुंदरा वाखनदि हनबे यादे तंग कोइना आइना सुम कलगरा अमांग ओइना दे सुम इसै मे खरा सुम इजरुबा ओजादै सुम खरा सुम खंजबदो अनु सुम याना सुम पुतोक्सबनि दा आइना सुम आइ ओइबा अखोय जो हाइबना ति सुंदरा ओजादै खरा तमजरुबा दो अदु युतुइना सुम आइ सक्जबने अदो मयाना जुन सिबिदना जुन आइ ओइबा वारोल सिंग वीडियो सिंग अतै सुम येंबिबा हाइंगा लेतन खालाजरी दो याम्बा सुम याम्बागी अखोइना ताजगिबे इसाइदो अदंग मयामनजु ए माजे कई इसाइ गोंदि सखिबो गाना न्यू जेनेरेशन खरना हाइतारे जेबसे लैमनिबनिना कई इसाइ सखिब जानो गाना मु क्वेश्चन दो फुजु याइबो याम मतेम तंग हाइतारे आइगी साइ रिक्वेस्ट दि हाइतारे आइगी इसाइ तारगा नोंग तारकनि हाइबजु यावे कोसुमरा आइदि मी हाइबजु सुमरा माना पामदब मी लेम याइ पाम मी लेम याइ सुमरा अदु आइगी इसाइ ताबिरिबा मियोइसिंग को अमदि तारिंगिबा अनिमक्तो ओइना खुदोल तमजगे को अनि इसाइ अनि खुदोल तमजगे आमना लाइसोल इसाइ अमा आमना नुसिनुवागी इसाइ अमा ओके अदुदि इनाउ करम इसाइ पामी अनिमक्ता अनिमक्तुगी मते सपिरो हादि यामबजे जस्ट ngasai religious ta ju puning yupsari mina adui khudol am ju tambira je duga modern hai tare ko la chong oina ji chinwan ji matien tang sa to isai la kani ai di nang una ba hai bi sai ni ko 2009 gi sai ni 2009 gi old song ni aina 2009 ai function da saki bi sai ni ko adu sim yang ju mayana khudol tamjige adu yang ju basi sai tamina se naina haijari इसे जी फजगनी फजरो याद जी मयाम जो तुम खनबीरो को लाकनी आईदी नंगुनबा लाकनी आईदी नंगुनबा तोइना इबु साउरिबा तोइना इबु वाराउरिबा तोइना इबु साउरिबा तोइना इबु वाराउरिबा हो साउरनु नंगुनबा तोइना लाक्दनी साउरनु को साउरनु को साउरनु साउरनु सिलवारे को अमेजिंग म्यूजिक थारगा हयं वनो बजन सत्तरागे गिटार पोला के दो सिना फासंगिनरजे दो लाइसोन इसाइ दो मतंग इसिन लाइसोल इसाइ सिनको यामना इजबो इदरा लाइसोल इसाइ आइनि इजबने आइनि इना लाइनिंग लुना से निंजबना मरम वरगा मपु मामन खुलु तमजबने हाइब्रा हाइतबरा मयाम जे खुदुल खता को मयाम ताबियो सोइकिबो लानगि याव जु ngafi gani
Lining thâu sana mahi sena luna ninglesi ai khoi bu ipana san bigani lak lo salai ta re sena luna ninglesi ai khoi na Lining thâu sana mahi Lining thâu sana mahi Rồi đấy Ta bị đô mà yam na Ise anh ise Ado yamba kaya to se yamba thau yam sili thau se ni na habi ko chỉ đó mà tông cái thau ngạc na bây giờ yamba phung ni warol myam tare bây giờ yam na adi cái spare rồi myam am tu theng na ado Yam lao inao lakwa Inao ki channel je JK Khu Blog YouTube hang này inao se Apa bene Social waktu mai unsili bene mà yam na chu subscribe ko video này nai jari तो यहाँ पर साइन तो है तो लग पता ना अरे यहाँ पर ना any youth वगैरह लाइक वो मैं आंसर मणिपुर की प्रजा दाई तारे मैसेज की तंग अरे इशू जी तो दी चंगल लगूं मुझे सिंगिंग नोंग तो भी मैं तो और ऐसे वो कम अरे हज़े अरवे बोई ना है तारे यहाँ ना मैसेज समतंग रिव्यू डुबल से ai nam yam na message pin ma di ai koi slide tar ki khurum ne koi slide tar ki nung chali bai koi je ai koi pai pun chalam ba line line so je sen ning se aduga ai koi je asang ma mi mo se nisa da drug ta lai chu roi se mayai ka ba sin jak ta lai chu roi se adugi mo da pa sin jak sa na ai koi wa culture ramai on san se wa culture hadi kai no government job am di private job to masi khatana ta bida atai ato thabuk sing lairi haibo thabuk na pul sini atai ato thabuk sing lairi haibo su ai mayam da asigumagi wakalon sing sin haninge wa culture mai on san je podam oina dukan boy ro tumra atai street food boy ro manual labor है तारे asiguma thabak tharum sing jo mai on san je ani mayam da hajaninge adu ga di koi paisa gi awat lei riba family oi ba dugumba problem lei mayam je pok ni ani mayam da hajaninge yam phajaba wakhaloni maroi na yamna thambi ningi je koi na ngasi manipur se india da tinjal urba mars tawruba matung da koi isa gi semilon phajana lehugdaba mapalam dagi tangu ba jina ngasi koi na akoi gi furup se lekha tarak pagi su one of the factor ne na yam wakhalon de su leiba mali ko aduna isana manual labor oina isana self service tawraga men thaba khangai da ba isa gi angamba thaba honara kanda mikha phone da ba adugumba isa gi lining ni chatta नियम चुम्न संपाई पाई पुने थंबिरंबा लिचत चे लाइनिंग नम लिचत चे कंखत छि योखत छि हाबो वफम दु थंबिने याम याम नुंगाइजरी नोमा मुक लागा याम नुंगाइजरे याम थालक जरे मयाम सु अमका निकाय कुनबो श्री याय फरे